ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯔꯨꯝꯗ ꯆꯪꯅꯔꯛꯏ꯫ ꯔꯤꯁꯤꯁꯨ ꯆꯨꯝꯂꯦꯟꯒ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯨꯝꯂꯦꯟ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯂꯥꯛꯑꯣ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ꯫ ꯆꯨꯝꯂꯦꯟ ꯃꯣꯡꯍꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯤꯁꯤ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯖꯩ꯫ ꯇꯞꯅ ꯍꯥꯏꯐꯦꯠ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗ ꯇꯜꯂꯤꯀꯣ ꯉꯁꯤ ꯈꯛꯇ ꯈꯪꯅꯗ ꯉꯥꯏꯔꯤ ꯋꯥꯔꯤꯒꯗꯤ ꯌꯧꯔꯦꯅꯦ ꯍꯥ꯫ ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ ꯑꯗꯨꯏꯗꯤ ꯀꯩꯒꯤ ꯇꯨꯃꯤꯟꯅꯁꯦ ꯍꯥꯏꯕ? ꯆꯨꯝꯂꯦꯟ ꯅꯣꯛꯐꯦ ꯇꯧꯔꯒ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯇꯨꯝꯃꯣ꯫ ꯔꯤꯁꯤ ꯅꯣꯛꯂꯒ ꯈꯪꯅꯕꯗ ꯉꯥꯏꯔꯤ ꯇꯨꯝꯃꯦꯀꯣ ꯑꯩ ꯇꯨꯝꯃꯣ ꯇꯨꯝꯃꯣ꯫ ꯔꯤꯁꯤ ꯇꯨꯝꯊꯈ꯭ꯔꯦ, ꯆꯨꯝꯂꯦꯟꯁꯨ ꯇꯨꯝꯅꯕ ꯇꯧꯔꯦ꯫ ꯁꯣꯝꯗꯅ ꯔꯣꯍꯤꯠꯅ ꯀꯩꯅꯣ ꯉꯁꯤ ꯔꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯖꯦꯝꯁ ꯇꯞꯅ ꯈꯨꯝꯂꯛꯏ ꯐꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯈꯛꯇ ꯔꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯁꯦ? ꯔꯣꯍꯤꯠ ꯁꯥꯎꯔꯛꯏ ꯅꯪꯗꯤ ꯏꯕꯥꯅꯤ ꯈꯛꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯤꯅꯤꯅꯦ꯫ ꯅꯪ ꯑꯗꯨꯗ ꯇꯨꯝꯃꯣ ꯑꯩ ꯁꯤꯗ ꯇꯨꯝꯒꯦ꯫ ꯔꯣꯍꯤꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯠ ꯑꯃꯗꯨꯗ ꯇꯨꯝꯅꯕ ꯁꯦꯝꯂꯤ꯫ ꯖꯦꯝꯁꯇꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯝꯅꯕ ꯇꯧꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯂꯤꯒ ꯅꯣꯚꯥꯒꯗꯨ ꯇꯨꯝꯗꯕꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ꯫ ꯑꯂꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯜꯂꯦ꯫ ꯑꯂꯤꯅ ꯉꯥꯏꯈꯣꯅꯦ ꯅꯪ ꯕꯥꯔꯗꯦꯁꯦ ꯀꯩ ꯅꯨꯃꯤꯠꯇꯅꯣ? ꯅꯣꯚꯥꯅ ꯖꯨꯂꯥꯏꯒꯤ ꯗꯦꯠ 22ꯗ꯫ ꯑꯂꯤꯅ ꯑꯗꯨꯗꯤ ꯑꯩꯒ ꯈꯔꯗꯤ ꯃꯥꯟꯅꯩꯅꯦ꯫ ꯀꯩꯗꯅꯣ ꯃꯥꯟꯅꯩꯁꯦ? ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯣꯚꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯑꯗꯨꯔꯣ ꯗꯦꯠꯇꯨ ꯑꯩꯒ ꯃꯥꯟꯅꯩ ꯍꯥꯏꯕ꯫ ꯅꯣꯚꯥꯅ ꯑꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯪ ꯕꯥꯔꯗꯦ ꯇꯧꯗꯣꯏꯔꯣ? ꯇꯧꯅꯤꯌꯦ ꯊꯣꯏ, ꯅꯪꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯇꯧꯗꯧ ꯃꯥꯟꯗꯦꯗ꯫ ꯀꯩꯒꯤ? ꯇꯧꯁꯤ ꯀꯩꯅꯣ꯫ ꯑꯃꯔ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯅꯦ, ꯃꯃꯤꯠꯇꯨ ꯄꯥꯡꯗꯅ ꯃꯨꯏꯔꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ? ꯑꯁ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯍꯤꯡꯗ ꯂꯥꯏ ꯁꯥꯔꯅꯨ, ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯀꯣ, ꯀꯥꯔꯟ ꯇꯧꯅꯅꯨ, ꯇꯨꯝꯃꯣ ꯇꯨꯝꯃꯣ꯫ ꯑꯂꯤꯒ ꯅꯣꯚꯥꯒꯗꯨ ꯑꯃꯔꯗ ꯌꯦꯡꯂꯛꯏ꯫ ꯑꯃꯔ ꯑꯁꯤꯕꯒꯨꯝ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯂꯤꯒ ꯅꯣꯚꯥꯒꯗꯨ ꯑꯃꯔꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯅꯗꯨꯅ ꯃꯈꯣꯟꯗꯤ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯅꯣꯚꯥꯅ ꯇꯨꯝꯃꯁꯤ ꯊꯦꯡꯉꯦꯕ꯫ ꯑꯂꯤꯅ ꯇꯨꯝꯃꯁꯤ꯫ ꯅꯣꯚꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯂꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯂꯤ ꯅꯣꯚꯥꯗ ꯀꯣꯜꯂꯛꯏ, ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯁꯠ ꯎꯏꯁꯤꯜꯂꯤ꯫ ꯅꯣꯚꯥ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ ꯁꯦ, ꯊꯥꯗꯣꯛꯑꯣꯕ꯫ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯅꯣ ꯉꯥꯛꯇ ꯀꯣꯟꯒꯦ ꯀꯩꯅꯣ? ꯑꯁ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯊꯥꯗꯣꯛꯑꯣꯏ꯫ ꯑꯂꯤ ꯁꯥꯎꯁꯤꯟꯅꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯨꯝꯃꯣꯀꯣ꯫ ꯅꯣꯚꯥ ꯃꯃꯤꯠꯇꯨ ꯈꯥꯅ ꯑꯂꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯁꯨ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯏꯗꯨ ꯇꯞꯅ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯇꯞꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯂꯤꯁꯨ ꯅꯣꯚꯥꯕꯨ ꯀꯣꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯂꯤꯒ ꯅꯣꯚꯥꯒꯗꯨ ꯑꯃꯔꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯣꯚꯥꯅ ꯑꯃꯔ ꯍꯧꯒꯠꯂꯣ꯫ ꯑꯂꯤꯅ ꯑꯃꯔ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯔꯒꯤ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯍꯧꯗꯣꯛꯏ꯫ ꯑꯂꯤꯅ ꯑꯃꯔ ꯃꯤꯠ ꯁꯤꯡꯂꯗꯨꯅ ꯍꯧꯒꯠꯂꯛꯏ, ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯑꯁ ꯀꯩꯅꯣ ꯌꯥꯝ ꯉꯜꯂꯤꯌꯦ, ꯑꯩꯅ ꯅꯣꯏꯗ ꯍꯧꯖꯤꯛꯇ ꯇꯨꯝꯃꯣ ꯍꯥꯏꯔꯝꯃꯒ ꯑꯁ ꯇꯨꯝꯒꯦꯁꯦ꯫ ꯅꯣꯚꯥ ꯑꯃꯔꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯒ ꯀꯩꯅꯣ ꯑꯃꯔ ꯍꯧꯒꯠꯂꯣ, ꯄꯨꯡ 5 ꯇꯥꯔꯕꯅꯦ꯫ ꯑꯃꯔ ꯁꯠ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯑꯋꯣꯏꯕꯩꯔꯣ? ꯑꯂꯤꯅ ꯅꯪꯅ ꯉꯔꯥꯡ ꯑꯩꯈꯣꯏꯕꯨ ꯌꯥꯍꯧ ꯊꯦꯡꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯅꯪꯅ ꯑꯣꯏꯅ ꯊꯦꯡꯉꯕꯕ? ꯑꯁ ꯑꯩ ꯃꯥꯏ ꯃꯤꯠ ꯑꯝꯇ ꯇꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯔ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯚꯥꯒ ꯑꯂꯤꯒꯗꯨ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯑꯃꯔ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯑꯩ ꯍꯥꯟꯅ ꯊꯣꯛꯑꯝꯃꯒꯦꯀꯣ꯫ ꯑꯂꯤꯅ ꯍꯣꯏ꯫ ꯑꯃꯔ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯂꯤꯒ ꯅꯣꯚꯥꯒꯁꯨ ꯇꯞꯅ ꯂꯥꯛꯏ꯫ ꯑꯃꯔ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ,
ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯐꯝ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯆꯤꯌꯔꯁꯤꯡ ꯊꯥꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯑꯃꯔ ꯒꯦꯠꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯏ ꯃꯃꯤꯠꯇꯨ ꯈꯨꯁꯤꯜꯂꯒ꯫ ꯑꯦ ꯁꯤꯗꯤ ꯈꯥꯡꯉꯥꯟꯕ꯫ ꯑꯃꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯂꯤꯒ ꯅꯣꯚꯥꯒꯗꯨ ꯔꯨꯝꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯂꯤ ꯅꯣꯚꯥ ꯈꯥꯡꯉꯥꯟꯕ ꯂꯥꯛꯍꯧꯔꯤ꯫ ꯅꯣꯚꯥ ꯌꯥꯝ ꯉꯛꯅ ꯑꯍꯥ ꯑꯁꯦꯡꯕꯩꯔꯣ? ꯑꯂꯤꯅ ꯑꯁꯦꯡꯀꯤꯅꯦ꯫ ꯑꯂꯤꯅ ꯑꯁꯦꯡꯀꯤꯔꯣ ꯑꯃꯔ? ꯑꯃꯔꯅ ꯒꯦꯠꯇꯒꯤ ꯆꯪꯂꯛꯍꯧꯏ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯅꯣꯚꯥ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯈꯥꯡꯉꯥꯟꯕ꯫ ꯑꯂꯤꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯄ꯭ꯔꯦꯝꯒ ꯁꯟꯒꯅ ꯈꯥꯡꯉꯥꯟꯕꯒꯤ ꯄꯣꯠꯆꯩ ꯊꯥꯡꯂꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯈꯔ ꯂꯥꯞꯅ ꯑꯔꯨꯟꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯏ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯔꯅ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯔꯨꯟꯅ ꯁꯥꯔ ꯃꯊꯪ ꯑꯃꯨꯛ ꯇꯧꯔꯛꯂꯗꯤ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯋꯥꯔꯛꯆꯒꯦ꯫ ꯍꯣꯏ ꯁꯥꯔ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯑꯔꯨꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯈꯥꯡꯉꯥꯟꯕ ꯃꯥꯒꯤ ꯕꯦꯒꯇ ꯊꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯄ꯭ꯔꯦꯝꯅ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯕꯣ? ꯂꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯇꯧ ꯃꯥꯜꯂꯤꯗ꯫ ꯈꯥꯡꯉꯥꯟꯕ ꯅꯣꯐꯦꯠ ꯇꯧꯔꯒ ꯍꯟꯗꯛꯀꯤ ꯂꯥꯟꯖꯥꯎꯁꯤꯗꯤ ꯐꯠꯇꯕ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ꯫ ꯁꯟꯅ ꯂꯥꯟꯕꯨ ꯑꯐꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯅꯤꯗꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯥꯡꯉꯥꯟꯕꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯇꯧꯔꯔꯣꯏ ꯍꯥꯏꯕꯅꯤꯗ꯫ ꯄ꯭ꯔꯦꯝꯒ ꯁꯟꯒꯗꯨ ꯅꯣꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯗꯨꯏ ꯋꯥꯈꯜꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯅꯣ? ꯈꯥꯡꯉꯥꯟꯕ ꯄꯥꯎꯈꯨꯝ ꯁꯠꯄꯤꯔꯛꯏ꯫ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯄꯗꯒꯤ꯫ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯁꯟ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯑꯉꯛꯄ ꯄꯣꯛꯏ꯫ ꯑꯅꯤꯗꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯅꯗꯨꯅ ꯈꯥꯡꯉꯥꯟꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯄ꯭ꯔꯦꯝꯅ ꯚꯥꯏ ꯀꯅꯥꯗꯅꯣ ꯅꯪꯅ ꯅꯨꯡꯁꯤꯔꯤꯗꯣ? ꯈꯥꯡꯉꯥꯟꯕ ꯅꯣꯐꯦꯠ ꯇꯧꯏ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯩ꯫ ꯃꯥꯒꯤꯗꯨ ꯏꯀꯥꯏꯔꯤ ꯃꯥꯅꯦ꯫ ꯑꯅꯤꯗꯨ ꯈꯥꯡꯉꯥꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯁꯟꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯤ꯫ ꯚꯥꯏ ꯀꯗꯥꯏꯗꯅꯣ? ꯚꯥꯏ ꯀꯅꯥꯗꯅꯣꯕ ꯅꯪꯅ ꯅꯨꯡꯁꯤꯔꯤꯗꯣ? ꯈꯥꯡꯉꯥꯟꯕ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯣꯚꯥꯅꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ꯫ ꯑꯅꯤꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯩ꯫ ꯈꯥꯡꯉꯥꯟꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯃꯤ ꯀꯌꯥ ꯈꯪꯅꯔꯦ ꯂꯣꯏꯅꯔꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯩꯗꯤ ꯅꯣꯚꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯆꯥꯔꯦ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯝ ꯑꯣꯏ꯫ ꯇꯨꯝꯂꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯅꯦ꯫ ꯃꯪꯂꯥꯟꯗꯁꯨ ꯃꯥꯒꯤ ꯃꯪꯂꯥꯟꯅꯦ ꯑꯩꯅ ꯃꯪꯂꯤꯕ꯫ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯒꯗ꯭ꯔꯣ? ꯄ꯭ꯔꯦꯝꯒ ꯁꯟꯒꯁꯨ ꯈꯥꯡꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯑꯗꯨꯒ ꯁꯟꯅ ꯚꯥꯏ ꯅꯪ ꯅꯣꯚꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ? ꯈꯥꯡꯉꯥꯟꯕꯅ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯄ꯭ꯔꯦꯝꯅ ꯚꯥꯏ ꯅꯪꯅ ꯅꯣꯚꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯕꯨ ꯈꯥꯡꯉꯥꯟꯕꯅ ꯚꯥꯏ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯐꯝꯗ ꯈꯪꯍꯟꯕ ꯄꯥꯝꯕꯅꯤ꯫ ꯁꯟꯅ ꯐꯔꯦ ꯚꯥꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯐꯝꯗ ꯈꯪꯍꯜꯂꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯦꯠꯂꯔꯣꯏ꯫ ꯈꯥꯡꯉꯥꯟꯕ ꯅꯣꯐꯦꯠ ꯇꯧꯔꯒ ꯊꯦꯡꯛ ꯌꯨ꯫ ꯁꯣꯝꯗꯅ ꯅꯣꯚꯥ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯗꯨꯅ ꯎꯪꯂꯒ ꯐꯝꯃꯤ꯫ ꯑꯇꯩꯁꯤꯡꯗꯨꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯅꯔꯤ꯫ ꯈꯥꯡꯉꯥꯟꯕ ꯍꯣꯏꯁꯨ ꯆꯥꯕꯗꯨ ꯌꯥꯎꯔꯤ꯫ ꯅꯣꯚꯥ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯂꯤꯅ ꯊꯣꯏ ꯀꯩꯗꯧꯔꯒꯦ? ꯅꯣꯚꯥ ꯑꯂꯤꯗ ꯌꯦꯡꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯂꯤꯅ ꯆꯥꯁꯤꯜꯂꯣ ꯅꯪ ꯑꯝꯇ ꯆꯥꯗ꯭ꯔꯦ꯫ ꯅꯣꯚꯥ ꯅꯥꯀꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯂꯤꯁꯨ ꯅꯣꯚꯥꯗ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯣꯚꯥ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯗꯥ ꯑꯩ ꯆꯪꯉꯝꯃꯒꯦ꯫ ꯑꯂꯤꯅ ꯍꯣꯏ ꯆꯪꯉꯝꯃꯣ ꯑꯩꯁꯨ ꯂꯥꯛꯑꯗꯕꯅꯦ꯫ ꯍꯣꯏ꯫ ꯅꯣꯚꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯚꯥꯅ ꯆꯪꯈꯤꯕꯗꯨ ꯈꯥꯡꯉꯥꯟꯕ ꯂꯩꯕꯒꯤꯅꯤ꯫ ꯑꯂꯤꯁꯨ ꯅꯣꯚꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯃꯔꯅ
ꯀꯥꯏꯗꯅꯣ ꯆꯪꯉꯕꯣ ꯑꯂꯤ ꯆꯠꯅ ꯍꯥꯏꯔꯛꯏ ꯆꯪꯉꯝꯃꯒꯦ ꯑꯂꯤꯁꯨ ꯔꯨꯝ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯅꯤ 4th ꯄꯦꯔꯦꯠ ꯌꯧꯔꯛꯄꯗ ꯕ꯭ꯔꯦꯛ ꯊꯥꯔꯦ ꯔꯤꯁꯤꯒ ꯔꯣꯍꯤꯠꯀꯗꯨ ꯅꯣꯚꯥꯅ ꯎꯡꯂꯒ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯔꯤꯁꯤꯅ ꯅꯣꯚꯥ ꯀꯩꯗꯧꯔꯒꯦ ꯔꯣꯍꯤꯠꯅ ꯕꯦꯜ ꯂꯥꯛꯑꯕꯅꯤꯅ ꯍꯦꯔꯣꯏꯅꯤ ꯑꯣꯏꯕ ꯅꯪꯗꯤ ꯋꯥꯔꯅꯤꯅꯦ ꯅꯣꯚꯥ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯛꯄ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯑꯂꯤꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯏ ꯔꯤꯁꯤꯒ ꯔꯣꯍꯤꯠꯀꯗꯨ ꯅꯣꯚꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯔꯣꯍꯤꯠꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯟꯕ ꯌꯥꯕ꯭ꯔꯣ ꯔꯣꯍꯤꯠ ꯃꯥꯏꯊꯣꯡꯗ ꯅꯣꯛꯆꯔꯕꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯕꯦꯜ ꯇꯥꯔꯗꯨꯅ ꯀ꯭ꯂꯥꯁꯁꯨ ꯍꯧꯅꯕ ꯇꯧꯔꯦ ꯀ꯭ꯂꯥꯁ ꯃꯊꯪ ꯇꯧꯔꯗꯨꯅ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯔꯦ ꯅꯣꯚꯥ ꯔꯣꯍꯤꯠ ꯈꯣꯏꯒ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯂꯥꯛꯏ ꯑꯂꯤꯗꯤ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯂꯩꯕꯅ ꯂꯩꯍꯧꯔꯦ ꯅꯣꯚꯥ ꯃꯈꯣꯏ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯂꯥꯛꯏ ꯈꯪꯍꯧꯗꯦ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏ ꯅꯣꯚꯥ ꯑꯝꯇ ꯉꯥꯏꯈꯣꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯛꯏ ꯅꯣꯚꯥꯅ ꯄ꯭ꯔꯦꯝꯅ ꯅꯣꯚꯥ ꯑꯝꯇ ꯉꯥꯏꯈꯣꯕ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯅꯣꯚꯥꯗꯤ ꯈꯥ ꯉꯥꯟꯕ ꯂꯩ ꯈꯪꯂꯗꯨꯅ ꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯗ꯭ꯔꯦ ꯔꯣꯍꯤꯠꯅ ꯀꯩ ꯂꯩꯔꯦ ꯄ꯭ꯔꯦꯝ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯚꯥꯏꯅ ꯅꯣꯚꯥꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤ ꯍꯥꯏꯕ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯅꯣꯚꯥꯅ ꯌꯥꯔꯦ ꯄ꯭ꯔꯦꯝ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯀꯧꯔꯛꯀꯅꯨ ꯌꯥꯔꯦ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯅꯣꯚꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠ ꯍꯣꯏꯒ ꯁꯥꯎꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯈꯥ ꯉꯥꯟꯕ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯥ ꯉꯥꯟꯕꯅ ꯚꯥꯏ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯄ꯭ꯔꯦꯝꯅ ꯀꯥꯟꯅꯔꯔꯣꯏꯗ ꯚꯥꯏ ꯀꯩꯒꯤ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯣꯕ ꯍꯣ ꯃꯁꯥꯅ ꯌꯥꯕꯤꯔꯛꯇꯕꯩ ꯈꯥ ꯉꯥꯟꯕ ꯁꯟꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯍꯛꯆꯤꯜꯂꯤ ꯑꯗꯨꯒ ꯅꯪ ꯀꯔꯤ ꯈꯪꯉꯗꯅ ꯉꯁꯤ ꯌꯥꯗ꯭ꯔꯁꯨ ꯍꯌꯦꯡ ꯍꯥꯏꯔꯅꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯎ ꯆꯠꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯐꯥꯔꯁ ꯇꯔꯃꯤꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯅꯔꯤ ꯑꯦꯛꯖꯥꯝꯁꯨ ꯐꯖꯅ ꯊꯥꯅꯈ꯭ꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯑꯃꯔꯒ ꯑꯂꯤꯒꯗꯨ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯁꯨꯁꯃꯥ ꯑꯃꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯔ ꯆꯪꯈꯤꯔꯣꯏꯗ꯭ꯔꯣ ꯑꯃꯔ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯆꯪꯒꯗꯣꯏꯅꯦ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣꯗꯅ ꯅꯣꯚꯥꯗꯤ ꯑꯂꯤꯒ ꯂꯥꯛꯆꯔꯅꯤ ꯑꯃꯔ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯂꯤ ꯑꯩ ꯆꯪꯉꯝꯃꯒꯦꯀꯣ ꯑꯂꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯆꯪꯉꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ ꯑꯃꯔ ꯁꯨꯁꯃꯥꯒ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯂꯤ ꯅꯥꯛ ꯌꯦꯠꯇꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯥꯛꯇꯦꯕꯁꯦ ꯃꯤ ꯂꯣꯏ ꯆꯠꯃꯤꯟꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏꯗꯨꯅ ꯀꯩꯗꯧꯔꯤꯖꯥꯠꯅꯣꯕ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯚꯥ ꯃꯥꯒꯤ ꯕꯦꯒꯇꯨ ꯌꯥꯜꯂꯒ ꯊꯣꯛꯂꯛꯏ ꯑꯂꯤ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯁꯥꯎꯔꯞ ꯇꯧꯅ ꯂꯦꯞꯄꯤ ꯅꯣꯚꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯗꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯚꯥꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯅꯣꯚꯥꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯑꯂꯤꯅ ꯅꯪ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯁꯥꯎꯒꯦ ꯇꯧꯕꯅꯦꯕ ꯅꯪ ꯎꯕꯗ ꯁꯥꯎꯕ ꯀꯥꯏꯌꯦ ꯁꯥꯎꯕꯒ ꯉꯝꯗꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯁꯥꯎꯒꯦꯁꯨꯅꯦ ꯀꯣꯟꯅ ꯁꯥꯎꯔꯣꯕ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯚꯥ ꯑꯂꯤꯒꯤ ꯈꯨꯗꯥꯡꯗ ꯀꯣꯜꯂꯛꯏ ꯑꯂꯤꯁꯨ ꯅꯣꯚꯥꯅ ꯀꯣꯜꯂꯛꯂꯤꯕꯗꯨ ꯃꯥꯁꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯄ꯭ꯔꯦꯝ ꯁꯟ ꯑꯃꯗꯤ ꯈꯥ ꯉꯥꯟꯕ ꯃꯆꯤ ꯑꯃꯗ ꯂꯩꯗꯨꯅ ꯅꯣꯚꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯑꯂꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯄ꯭ꯔꯦꯝꯒ ꯁꯣꯟꯒꯅ ꯂꯛꯅꯔꯛꯏ ꯄ꯭ꯔꯦꯝꯅ ꯍꯨꯏꯅ ꯉꯥꯔꯤ ꯂꯨꯝꯕꯕꯨ ꯍꯧꯗꯣꯡꯅ ꯉꯥꯔꯤ ꯂꯥꯛꯈ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯇꯤꯡꯈꯠꯇꯅ ꯅꯣꯛꯂꯛꯏ ꯈꯥ ꯉꯥꯟꯕ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ
ꯆꯤꯟꯊꯤꯔꯛꯀꯅꯤꯍꯦ ꯅꯣꯏꯀꯣ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯆꯥꯡꯗꯝꯅꯕ ꯁꯥꯔꯗꯅ ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯔꯗꯅ ꯑꯦꯛꯖꯥꯝ ꯔꯨꯝ ꯇꯥꯕ ꯑꯣꯖꯥ ꯑꯗꯨꯅ ꯔꯨꯝꯗꯒꯤ ꯂꯥꯎꯔꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯗꯨꯗ ꯂꯥꯡꯂꯤꯗꯨꯕꯣ ꯑꯦꯛꯖꯥꯝ ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯕꯣ ꯅꯣꯏ ꯂꯣꯏꯔꯗꯤ ꯆꯠꯂꯣ ꯌꯥꯗ꯭ꯔꯣ ꯈꯥꯉꯥꯟꯕ ꯐꯩꯅ ꯅꯣꯛꯂꯒ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛꯇꯨ ꯇꯧꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯩ ꯌꯧꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯔꯨꯝ ꯆꯪꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯑꯅꯤꯗꯨ ꯇꯨꯝꯗꯅ ꯋꯥꯔꯤ ꯆꯤꯊꯅꯔꯤ ꯑꯂꯤꯅ ꯊꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ 1 week ꯍꯣꯂꯤꯗꯦꯅꯤꯀꯣ ꯃꯥꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯣꯚꯥ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯑꯩꯗꯤ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦꯗ ꯑꯦ ꯀꯩꯒꯤ ꯅꯣꯚꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯂꯤꯒꯤ ꯅꯥꯇꯣꯟꯗ ꯍꯥꯏꯐꯦꯠ ꯁꯤꯛꯂꯒ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤ ꯀꯩꯅꯣ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯅꯣꯚꯥꯅ ꯗꯗꯥ ꯎꯔꯔꯣꯏ ꯈꯟꯕꯗ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗꯦ ꯑꯂꯤ ꯅꯣꯚꯥꯗ ꯀꯣꯟꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤꯕ ꯑꯩꯁꯨ ꯅꯪ ꯎꯗꯕꯗ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗꯦ ꯑꯗꯣ ꯍꯌꯦꯡ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯅ ꯍꯪꯆꯤꯠ ꯑꯣꯏꯅ ꯆꯠꯁꯦ ꯑꯩ ꯐꯤꯔꯣꯜ ꯈꯔ ꯁꯨꯒꯦꯕ ꯐꯤ ꯈꯔ ꯁꯨꯕꯩꯔꯣ ꯍꯥꯏꯁꯦ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯑꯋꯥꯠꯄ ꯈꯔꯒ ꯂꯩꯔꯨꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯒ ꯆꯠꯁꯤꯗꯅ ꯌꯥꯔꯣꯏꯌꯦ ꯃꯃꯥ ꯌꯥꯎꯔꯤꯌꯦ ꯏꯗꯣꯝꯆꯥ ꯑꯃꯒ ꯆꯠꯀꯗꯣꯏꯅꯤ ꯑꯣ ꯅꯣꯚꯥ ꯑꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯍꯪꯆꯤꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯆꯠꯁꯦꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯥꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯁ ꯑꯃꯔ ꯍꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯆꯨꯝꯂꯦꯟ ꯍꯣꯏꯁꯨ ꯖꯦꯝꯁ ꯍꯣꯏꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯥꯏꯕ ꯑꯗꯣ ꯇꯥꯝꯕꯣꯏꯁꯨ ꯌꯥꯎꯍꯟꯁꯦ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯨꯔꯗꯤ ꯆꯥꯛ ꯆꯥꯅꯕ ꯌꯥꯏꯗꯅ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯌꯥꯔꯛꯑꯅꯤ ꯑꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯗꯁꯨ ꯍꯥꯏꯔꯁꯤ ꯑꯩ ꯍꯌꯦꯡ ꯕꯣꯜ ꯁꯥꯟꯅꯕ ꯂꯥꯛꯄꯗ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯨꯔꯛꯑꯒꯦ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ ꯍꯣꯏ ꯑꯗꯣ ꯀꯩ ꯑꯣꯏꯅ ꯆꯥꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯊꯣꯡꯕ ꯉꯥꯗꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯉꯥ ꯑꯃ ꯊꯣꯡꯉꯁꯦ ꯄꯣꯛ ꯑꯃ ꯑꯗꯨꯒ ꯁꯂꯥꯠꯅꯦ ꯏꯔꯣꯝꯕꯅꯦ ꯆꯝꯐꯨꯠꯅꯦ ꯌꯥꯝꯃꯟꯗ꯭ꯔꯣ ꯃꯊꯦꯜꯗꯤ 5 ꯇꯥꯔꯦꯅꯦ ꯅꯪꯅ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯗꯧꯅꯦ ꯑꯍꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯡ ꯇꯥꯕꯅꯤꯅꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯡ 12 ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯅꯤꯡꯂꯕ ꯃꯥꯜꯂꯤ ꯑꯅꯤꯗꯨ ꯇꯞꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯣꯁꯇꯦꯜ ꯑꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯉꯤ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯔꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯅꯔꯗꯨꯅ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯅꯔꯦ ꯅꯣꯚꯥꯅ ꯔꯤꯁꯤ ꯈꯣꯏꯗ ꯆꯥꯛ ꯆꯥꯅꯕꯒꯤꯗꯨꯁꯨ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯌꯥꯅꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯈꯔ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯆꯨꯝꯂꯦꯟ ꯅꯣꯚꯥ ꯈꯣꯏꯔꯣꯝꯗ ꯆꯪꯂꯛꯇꯨꯅ ꯏꯕꯥꯏ ꯂꯣꯏꯔꯕꯣ ꯅꯣꯚꯥ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯟꯅ ꯈꯨꯝꯂꯛꯏ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯑꯂꯤꯅ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯨꯏꯌꯦ ꯊꯣꯛꯂꯛꯀꯦꯕ ꯑꯂꯤꯁꯨ ꯕꯦꯒꯇꯨ ꯌꯥꯟꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯣꯚꯥꯁꯨ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯔꯨꯝꯗꯨꯁꯨ ꯂꯣꯛ ꯇꯧꯔꯝꯂꯒ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯏ ꯑꯅꯤꯗꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯇꯣꯈꯥꯏ ꯆꯠꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯈꯥꯉꯥꯟꯕ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯕꯦꯒꯇꯨ ꯁꯠ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯣꯡꯅ ꯍꯤꯞꯄꯤ ꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯦꯠꯂꯤ ꯁꯅꯥ ꯆꯪꯂꯛꯏ ꯃꯆꯥꯅ ꯂꯥꯛꯄꯒ ꯐꯣꯟ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯆꯥꯗ ꯆꯩꯔꯛꯏ ꯍꯩꯃꯥ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯐꯤꯔꯣꯜ ꯑꯗꯨꯗꯗꯤ ꯍꯣꯡꯗꯣꯛꯂꯒ ꯀꯣꯟꯅ ꯄꯥꯏꯁꯨ ꯄꯥꯏꯕꯅꯤ ꯅꯪ ꯅꯄꯥꯅꯅꯦ ꯁꯥꯎꯅꯕ ꯊꯕꯛ ꯇꯧꯅꯨꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯋꯥꯍꯟꯒꯅꯨꯀꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯈꯥꯉꯥꯟꯕ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯁꯅꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯠꯇꯦ ꯅꯪꯅ ꯌꯦꯡꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯈꯥꯉꯥꯟꯕ ꯁꯨꯛꯂꯒ ꯏꯃꯥ ꯑꯩꯅ ꯌꯦꯡꯂꯤꯁꯦ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯈꯪꯁꯨ ꯈꯪꯗꯅ ꯀꯩꯒꯤ ꯈꯪꯉꯣꯏ
ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦ ꯅꯃꯥꯅꯦꯍꯦ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦ ꯅꯃꯥ ꯍꯦ ꯅꯪ ꯒꯦꯝ ꯁꯥꯟꯅꯔꯤ ꯍꯥꯏꯕ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯁ ꯈꯪꯁꯨ ꯈꯪꯗꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯁꯦ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯃꯃꯥꯗ ꯄꯤꯔꯛꯏ ꯁꯅꯥ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯑꯍꯦꯃ ꯁꯤꯕꯨ ꯅꯍꯥꯟꯒꯤ ꯇꯣꯝꯕꯣꯏꯗꯣ ꯅꯠꯇ꯭ꯔꯣꯅꯦ ꯈꯥꯉꯥꯟꯕ ꯕꯤꯠꯀ ꯈꯪꯍꯟꯍꯜꯂꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯁ ꯅꯠꯇꯦꯕ ꯀꯥꯏꯗꯩ ꯇꯣꯝꯕꯣꯏꯅꯣ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯣ ꯏꯃꯥ ꯈꯪꯉꯤ ꯅꯍꯥꯟꯃꯨꯛ ꯑꯁꯤꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯈꯠꯅꯔꯤꯗꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩꯅ ꯃꯥ ꯄꯥꯝꯕꯒꯤ ꯊꯣꯛꯈꯤꯕꯅꯤꯕ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯇꯧꯔꯔꯣꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯦ ꯍꯩ ꯅꯄꯥ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ ꯆꯣ ꯏꯔꯣꯏ ꯃꯥꯏꯊꯖꯔꯨ ꯆꯣ ꯆꯠꯂꯣ ꯍꯣꯏꯕ ꯏꯃꯥ ꯑꯁ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯅꯄꯥꯅ ꯑꯃꯨꯛ ꯀꯧꯔꯛꯄꯅ ꯍꯥꯟ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯍꯣꯏ ꯂꯨꯖꯔꯨꯔꯒꯦ ꯈꯥꯉꯥꯟꯕ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯅꯥ ꯃꯆꯥꯒꯤ ꯐꯣꯟꯗꯨ ꯌꯦꯡꯗꯨꯅ ꯐꯖꯩ ꯃꯤ ꯉꯥꯡꯅꯅꯤ ꯑꯁꯤꯕꯨ ꯀꯅꯥꯅ ꯅꯨꯄꯥꯅꯤ ꯍꯥꯏꯗꯣꯏꯅꯣ ꯌꯥꯏ ꯏꯃꯥꯅ ꯌꯥꯏ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯥꯀꯟꯗꯒꯤ ꯃꯣꯡ ꯍꯥꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯤꯕꯨ ꯃꯃꯥ ꯃꯄꯥꯅ ꯀꯔꯝꯅ ꯄꯣꯛꯈꯤꯖꯥꯠꯅꯣ ꯃꯁꯛꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯔꯤ ꯀꯦꯕꯣꯛ ꯍꯥꯏꯕ꯭ꯔꯥ ꯀꯤꯕꯣꯛ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯥꯟꯈ꯭ꯔꯦꯅꯦ ꯌꯥꯏ ꯃꯁꯛꯁꯦ ꯌꯥꯏ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯃꯃꯥꯅ ꯍꯦꯟꯅ ꯍꯦꯟꯖꯜꯂꯤ ꯇꯧꯔꯤꯁꯦ ꯃꯃꯥ ꯃꯆꯥ ꯀꯨꯝꯍꯩ ꯑꯃꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯃꯥꯅ ꯑꯃ ꯍꯥꯏ ꯃꯆꯥꯅ ꯑꯃ ꯇꯧ ꯃꯔꯛ ꯑꯁꯤꯗ ꯃꯄꯥ ꯏꯕꯨꯡꯉꯣꯗꯤ ꯀꯪ ꯊꯣꯛꯂꯕꯅꯤ ꯃꯃꯥ ꯃꯆꯥꯒꯤ ꯍꯣꯠꯅꯕꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯣꯕꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯕꯣꯏꯒ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯆꯥꯔꯤ ꯅꯣꯚꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯒꯤ ꯏꯁꯩꯗꯨ ꯁꯛꯂꯛꯏ ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅꯁꯨ ꯆꯝꯕꯁꯨ ꯅꯠꯇꯕꯅꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯏꯁꯩꯅꯤ ꯄꯥꯈꯪ ꯂꯩꯁꯥꯅ ꯇꯣꯏꯅ ꯇꯥꯅꯕ ꯏꯁꯩꯅꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯏꯁꯩ ꯑꯗꯨꯅꯤ ꯅꯣꯚꯥꯒꯤ ꯔꯤꯡꯇꯣꯟ ꯏꯁꯩ ꯔꯤꯡꯇꯣꯟ ꯃꯈꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯤꯠꯐꯝ ꯊꯝꯂꯛꯏ ꯕꯣꯏꯅ ꯏꯁꯩꯒꯗꯤ ꯅꯩꯔꯦꯅꯦ ꯍꯥ ꯅꯣꯚꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯊꯣꯏ ꯂꯥꯛꯑꯕ꯭ꯔꯣꯗ ꯅꯪ ꯀꯩꯅꯣꯝ ꯆꯥꯕ ꯃꯥꯜꯂꯦ ꯁꯤꯡꯖꯨ ꯆꯥꯔꯤꯌꯦ ꯑꯗꯨꯗꯤ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯣꯀꯣ ꯑꯩ ꯕꯣꯜ ꯁꯥꯟꯅꯕꯗꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯒꯦ ꯍꯣꯏ ꯂꯣꯏꯗꯣꯔꯦ ꯊꯣꯛꯂꯛꯑꯒꯦ ꯊꯝꯃꯦ ꯍꯣꯏ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯒ꯭ꯔꯥꯎꯟ ꯑꯗꯣꯝꯗ ꯊꯣꯛꯂꯛꯏ ꯑꯂꯤ ꯕꯣꯜ ꯁꯥꯟꯅꯕꯗꯨ ꯌꯥꯎꯔꯝꯃꯤ ꯅꯣꯚꯥꯈꯣꯏ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯁꯨ ꯕꯣꯜ ꯁꯥꯟꯅꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯅꯣꯚꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯂꯤ ꯃꯥꯒꯤ ꯃꯅꯤ ꯕꯦꯒ ꯑꯗꯨꯗꯒꯤ 50 ꯆꯞꯄꯤ 6 ꯈꯛ ꯂꯧꯊꯣꯛꯇꯨꯅ ꯅꯣꯚꯥꯗ ꯄꯤꯔꯛꯏ ꯁꯦ ꯑꯗꯨꯅ ꯀꯣꯟꯅꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯕꯣꯏ ꯃꯌꯥꯗꯨ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯚꯥꯅ ꯑꯁꯤꯅ ꯌꯥꯔꯅꯤꯌꯦ ꯂꯦꯝꯗꯨꯝ ꯂꯦꯝꯃꯅꯤ ꯑꯔꯦꯝꯕꯗꯨꯅ ꯅꯪꯒꯤ ꯑꯣꯏꯔꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯔꯦꯟ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯣꯏ ꯕꯥꯏ ꯑꯂꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯚꯥ ꯑꯂꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯖꯍꯧꯏ ꯑꯗꯨꯒ ꯂꯩꯊꯣꯔꯛꯄꯗ ꯕꯣꯏꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯕꯣꯏ ꯒ꯭ꯌꯥꯟ ꯂꯥꯛꯂ ꯃꯥꯜꯂꯦ ꯑꯁ ꯅꯪꯁꯤꯗꯤꯕ ꯀꯩꯅꯣ ꯆꯠꯈ꯭ꯔꯕꯣ ꯕꯣꯏꯗꯨ ꯑꯂꯤ ꯆꯠꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔ ꯃꯥꯅꯦ ꯅꯣꯚꯥꯅ ꯆꯠꯈ꯭ꯔꯦ ꯂꯨꯄꯥ 5,000 ꯄꯤꯔꯝꯃꯦ 3,000 ꯆꯥꯛ ꯆꯥꯅꯕꯒꯤ ꯅꯪ ꯐꯖꯅ ꯉꯥꯎꯔꯦꯀꯣ ꯆꯪꯉꯁꯤ ꯂꯥꯎꯁꯦ ꯍꯣꯏ ꯃꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯅꯕ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯅꯤꯗꯨ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯑꯃꯨꯛ ꯂꯥꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ
ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯝꯃꯤ꯫ ꯅꯣꯚꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯗꯨ ꯇꯧꯏ, ꯑꯇꯩꯁꯤꯡꯗꯨꯅ ꯅꯣꯚꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯃꯔ, ꯖꯦꯝꯁ ꯑꯃꯗꯤ ꯆꯨꯝꯂꯦꯟ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ꯫ ꯑꯂꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯃꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯄꯨꯔꯛꯏ, ꯑꯗꯨꯒ ꯏꯟꯁꯥꯡ ꯁꯦꯝꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯑꯂꯤꯅ, ꯑꯁꯤꯅ ꯀꯣꯟꯅꯔꯗ꯭ꯔꯣ? ꯕꯣꯏꯅ, ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯀꯣꯟꯅꯔꯅꯤ, ꯍꯣꯔꯦꯟ ꯀꯣꯟ ꯆꯥꯝꯕꯒꯤꯗꯤ ꯀꯣꯟꯅꯔꯣꯏꯀꯣ? ꯑꯂꯤ ꯅꯣꯛꯂꯒ, ꯑꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯁꯣꯛꯇꯣꯏꯕ? ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯁꯣꯛꯑꯣ꯫ ꯕꯣꯏ ꯑꯂꯤꯗ ꯑꯃꯨꯛ ꯁꯠ ꯌꯦꯡꯂꯛꯇꯨꯅ, ꯆꯣ, ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯌꯥꯎꯔꯨꯆꯣ ꯆꯠꯂꯣ꯫ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤꯁꯤꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯆꯣ, ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ꯫ ꯕꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯍꯧꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯑꯂꯤꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯂꯤ ꯅꯣꯚꯥꯅ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯣꯚꯥꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯑꯂꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯣꯚꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯃꯔ ꯈꯣꯏꯗꯨ ꯑꯂꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯃꯔꯅ, ꯑꯂꯤ, ꯑꯂꯤ ꯑꯂꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯥꯜꯂꯦ, ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯗꯧꯔꯒꯦ? ꯆꯨꯝꯂꯦꯟꯅ, ꯀꯩꯅꯣ ꯇꯥꯃꯣ, ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯂꯤ ꯃꯀꯣꯛꯇꯨ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯖꯩ꯫ ꯑꯃꯔ ꯅꯣꯚꯥ ꯈꯣꯏꯗ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯃꯁꯤ ꯅꯣꯚꯥ ꯌꯦꯡꯕꯗ ꯄꯨꯛ ꯊꯟꯗꯣꯔꯦ꯫ ꯑꯃꯔꯒꯤ ꯋꯥꯍꯩꯗꯨꯗ ꯍꯧꯅ ꯅꯣꯛꯈꯠꯂꯛꯏ ꯑꯃꯨꯛꯁꯨ ꯃꯌꯥꯝꯗꯨ꯫ ꯕꯣꯏ ꯅꯣꯛꯄꯗꯨ ꯈꯥꯡꯖꯤꯜꯂꯒ, ꯂꯣꯏꯗꯣꯔꯦ ꯂꯣꯏꯗꯣꯔꯦ, ꯄꯨꯡ 2ꯃꯨꯛ ꯋꯥꯠꯂꯤꯌꯦ꯫ ꯌꯦꯡꯖꯁꯅꯨ ꯀꯩꯅꯣ, ꯃꯤ ꯃꯣꯏ ꯌꯦꯡꯖꯕꯅꯤ꯫ ꯅꯪꯁꯨ ꯀꯣꯛ ꯌꯦꯡꯉꯨ ꯀꯩꯅꯣ ꯁꯨꯁꯃꯥꯁꯦ꯫ ꯑꯃꯔꯅ, ꯇꯥꯝꯕꯣꯏ ꯂꯩꯔꯤꯕꯁꯤꯡꯗꯨ ꯄꯨꯛꯂꯤ ꯄꯥꯏꯔꯕꯅꯤ꯫ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯑꯂꯤꯗꯤ ꯏꯀꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯣꯛꯈꯤꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯕꯁꯨ ꯂꯣꯏꯔꯗꯨꯅ ꯔꯣꯍꯤꯠꯅ, ꯏꯟꯁꯥꯡꯁꯨ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯑꯅꯤ ꯄꯥꯔꯨꯔꯁꯤꯗꯅ꯫ ꯅꯣꯚꯥꯗꯤ ꯑꯂꯤꯒ ꯂꯩꯖꯍꯧꯔꯁꯅꯤ꯫ ꯇꯥꯝꯕꯣꯏ ꯅꯪꯗꯤ? ꯔꯣꯍꯤꯠ ꯅꯣꯛꯄ ꯈꯥꯡꯗꯨꯅ ꯕꯣꯏ ꯐꯦꯂꯥꯎꯗ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯑꯩꯗꯤ ꯒꯦꯝ ꯁꯥꯟꯅꯖꯔꯒ ꯂꯩꯖꯔꯒꯦ, ꯅꯣꯏ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯨꯔꯣ꯫ ꯔꯣꯍꯤꯠ ꯅꯣꯛꯄ ꯈꯥꯡꯂꯗꯨꯅ, ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯑꯅꯤ ꯄꯥꯗꯨꯅ ꯃꯆꯤꯗ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ꯫ ꯑꯂꯤ ꯅꯣꯚꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯣꯏ ꯍꯧꯒꯠꯇꯨꯅ ꯑꯃꯔ ꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯂꯤ ꯅꯣꯚꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯣꯏꯈ꯭ꯔꯕꯣ? ꯂꯣꯏꯈ꯭ꯔꯦ꯫